लाओ लाओ चंगो मागी काद लेबनी वारी शर्मो इमा चालो लके लाओ लाओ हंगोयु नो इबेमा चंगो चंगो नंगने थेम नौदना वारी दो फजना साबिरम को इबेमा Dangan ba? Ay laigi. Ay ngonda, pinda ba? Waro ba bro? Hayo, dangan ba na hujik pami si kaino? Nangbu nungsiba ini, ay nawaraw kibado. Nangbu galakjaba ini, ay nakamanja kibado. Taba kakadagay, kaino nang toy sibo. Say, aingonda. Nang kanano? Nang boy kanano? Tamoy masakang na. Sok ko iniloy na ko nang na. Migi miwala raga. Ay bu siya no ugi na tro. Minung chiyok da ba? Mo bu chen pik pamiti tukat siye. Chakar salo. Dangan ba? Ay langre. Ay buong tangagbiyo. Madugi matam hengre. Yari sakro. Nui kanam tak onjana waishna ba ipamte. Asaw ko do, amutag padabiyo. Penda ba kaya malay raso? Imagi kitang hanbiyo. Lep kara ba igi firep sa. Hongora. Lauri ba firep to? Ay puso kang hanbiyo. Limori ba igi punsi sa. Maray vek tira bita balik dam lep kani. Kathokan ni. Dangan ba? Aina thabali bu phangnaw thigani. Kariguma thabali bu phangidraba. Ai puji khongi sa. Ahong balai tana. Aroi mi kudung ngaidun legini. Pare. Dangan bagi apamba. Aning bado. Thongboy siya no. Ay chat lagi. Kaino ngasidi amudu pulaktena. Pulaktre. Ay thabak ama haidawraba. Ado chak program do atubuda pangthosidana. Yaye. Ay kombirai ka tanaraga adum haijaraage. Hoi, chahi sina anghang natramnina. Fix amadi khangningakpa. Khanase. Ay shu last oinang tangdi khalakige. Ado positive response di ohinsi ko. Akoy halsing di manggol karo ge harubani. Ado da ina mistarik thagi wam tang tajagi ge dana. Kay mo kanbino. Kayshu khande.
ꯐꯔꯦ ꯆꯠꯂꯁꯦ ꯃꯤꯅ ꯎꯔꯒ ꯀꯩꯅꯣꯝ ꯈꯟꯈ꯭ꯔꯅꯤ ꯑꯗꯣ ꯈꯤꯇꯪ ꯊꯨꯅ ꯃꯇꯝꯗꯣ ꯍꯣꯏ ꯌꯦꯡꯉꯁꯦ ꯑꯩ ꯃꯔꯣꯟ ꯑꯗꯨꯝ ꯍꯥꯏꯖꯔꯛꯑꯒꯦ ꯐꯔꯦꯅꯦ ꯏꯆꯦ ꯑꯩꯗꯤ ꯌꯨꯝꯗ ꯂꯩꯕꯕꯨꯗꯤ ꯁꯤꯗ ꯂꯩꯕꯅ ꯍꯦꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯆꯤꯛꯅ ꯅꯨꯡꯉꯥꯏ ꯑꯩꯗꯤ ꯈꯔ ꯀꯨꯏꯅ ꯂꯩꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯃꯥꯁꯇꯔꯁꯦ ꯃꯄꯥꯟ ꯂꯝꯗ ꯇꯧꯍꯟꯅꯤ ꯍꯥꯏꯅꯤ ꯌꯥꯝ ꯐꯩꯌꯦ ꯇꯧꯗꯧꯅꯦ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯀꯟꯅ ꯍꯣꯠꯅꯗꯧꯅꯦ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯗꯣ ꯁꯤꯗ ꯏꯆꯦ ꯈꯛꯇ ꯂꯩꯕꯁꯤꯕꯨ ꯍꯩꯅꯒꯗ꯭ꯔꯥꯅꯦ ꯀꯝꯗꯧꯅꯤ ꯍꯩꯅꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯦ ꯆꯧꯀꯤꯗꯥꯔ ꯈꯨꯔꯥꯁꯨ ꯂꯩ ꯁꯤꯟꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯃꯣꯏ ꯃꯌꯥꯝꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯦꯗꯅ ꯈꯪꯗꯦꯗ ꯏꯆꯦꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯦ ꯐꯤꯂꯝꯒ ꯅꯝꯃꯗꯤ ꯌꯥꯝ ꯐꯖꯗꯧ ꯃꯥꯜꯂꯦ ꯅꯣꯏꯕꯨ ꯆꯥꯛꯀ ꯆꯥꯅꯔꯕꯣ? ꯆꯥꯏ ꯇꯥꯆꯥ ꯑꯩꯅ ꯍꯥꯏꯕ ꯂꯩꯔꯛꯄ ꯇꯥꯆꯥ ꯂꯩꯔꯦ ꯁꯦ ꯊꯝꯖꯤꯜꯂꯨꯔꯣ ꯇꯁꯣ ꯉꯥꯟꯕꯩ ꯂꯨꯍꯣꯡꯕꯩ ꯃꯇꯝꯗꯣ ꯂꯦꯞꯅꯈ꯭ꯔꯕ ꯇꯁꯣ ꯂꯦꯞꯅꯗꯦꯗ ꯂꯨꯍꯣꯡꯗꯧ ꯃꯥꯟꯗꯦ ꯀꯩꯒꯤꯅꯣ ꯇꯁꯣ ꯅꯨꯄꯤꯗꯣ ꯃꯕꯨꯛꯆꯦꯜ ꯄꯤꯛꯃꯜꯂꯦꯅ ꯏꯇꯥꯎ ꯉꯥꯟꯕꯅ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯗꯦ ꯑꯁ ꯑꯩꯈꯣꯏ ꯁꯤꯅ ꯇꯣꯛꯑꯗꯣꯏ ꯆꯠꯂꯣ ꯑꯗꯨꯕꯣ ꯇꯣꯛꯈ꯭ꯔꯅꯤꯅ ꯈꯜꯂꯤ ꯏꯁꯤꯡ ꯉꯟꯕꯒꯤ ꯈꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯑꯩꯁꯦ ꯁꯤꯔꯝꯕꯅ ꯐꯕꯅꯤ ꯃꯗꯨ ꯍꯧꯖꯤꯛꯇꯤ ꯊꯣꯏꯗꯣꯛꯄ ꯈꯜꯂꯨꯔꯅꯨ ꯇꯁꯣ ꯉꯥꯟꯕꯒꯤ ꯏꯃꯥ ꯍꯣꯏꯒꯤ ꯅꯤꯡꯕꯗꯣ ꯌꯥꯝ ꯊꯨꯕꯅꯤ ꯏꯇꯥꯎ ꯉꯥꯟꯕ ꯂꯨꯍꯣꯡꯗ꯭ꯔꯤ ꯐꯥꯎꯗꯤ ꯅꯪ ꯁꯤꯗ ꯂꯩ ꯍꯥꯏꯁꯦ ꯀꯅꯥꯝꯇ ꯈꯪꯍꯟꯕ ꯌꯥꯗꯦ ꯃꯌꯥꯝꯅ ꯈꯟꯅꯤꯡꯕ ꯈꯟꯖꯁꯅꯨ ꯅꯪ ꯃꯧ ꯁꯥꯔꯒ ꯑꯗꯨꯝ ꯂꯩꯒꯗꯧꯅꯤ ꯋꯥꯔꯤ ꯀꯣꯟ ꯁꯥꯔꯁꯦ ꯊꯕꯛ ꯁꯨꯔꯤꯁꯤꯡꯁꯦ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯅꯪꯒꯤꯗꯣ ꯑꯃꯨꯛ ꯆꯥ ꯂꯩꯔꯕꯣ ꯆꯥ ꯂꯣꯜꯂꯝꯃꯨꯀꯣ ꯂꯥꯛꯑꯣ ꯆꯠꯁꯤ
ꯀꯩꯅꯣꯝꯇ ꯍꯪꯖꯍꯧꯒꯦ ꯀꯩꯅꯣꯝꯇ ꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯦ? ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩ ꯊꯤꯀꯥꯗꯥꯔ ꯑꯃꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯖꯔꯝꯃꯤ ꯊꯤꯀꯥꯗꯥꯔꯗꯣ ꯃꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯈꯔ ꯉꯥꯎꯕ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯁꯨ ꯌꯥꯝ ꯄꯥꯝꯅ ꯁꯤꯖꯤꯟꯅꯕ ꯃꯤ ꯑꯣꯏꯕꯗꯒꯤ ꯑꯩ ꯃꯤꯑꯣꯏꯗꯨꯗꯒꯤ ꯂꯥꯞꯊꯣꯔꯛꯑꯦ ꯁꯦꯜ ꯊꯣꯛꯄ ꯌꯥꯕ ꯊꯕꯛ ꯊꯤꯔꯨꯕꯗ ꯁꯥꯔꯒꯤꯁꯤꯗ ꯂꯥꯛꯆꯕꯅꯤ ꯑꯗꯨ ꯀꯩꯗꯧꯔꯕ? ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯗꯨꯒꯤ ꯍꯥꯛꯇꯛꯇ ꯁꯥꯔ ꯍꯣꯏꯒꯤ ꯃꯦꯗꯥꯝ ꯊꯥꯕꯂꯩꯁꯦ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ ꯀꯩꯅꯣ? ꯊꯥꯕꯂꯩꯗꯤ ꯀꯅꯥ? ꯃꯦꯗꯥꯝꯁꯦ ꯊꯥꯕꯂꯩ ꯅꯠꯇꯕ꯭ꯔꯣ? ꯁꯛ ꯃꯥꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯅꯣꯏ ꯃꯦꯗꯥꯝꯁꯤꯗꯤ ꯄꯨꯔꯅꯤꯃꯥ ꯀꯧꯏ ꯅꯦꯄꯥꯂꯤ ꯅꯦꯄꯥꯂꯤ ꯑꯗꯨꯅꯕꯨ ꯃꯥꯜꯂꯦꯗ ꯁꯥꯔ ꯀꯩꯕꯣ? ꯊꯥꯕꯂꯩꯗꯨꯁꯨ ꯅꯦꯄꯥꯂꯤꯅꯤ ꯁꯥꯔ ꯑꯩꯒꯤ ꯄꯨꯔꯅꯤꯃꯥꯁꯤꯅ ꯗꯥꯏꯔꯦꯛ ꯅꯦꯄꯥꯜꯗꯒꯤ ꯑꯁ ꯊꯥꯕꯂꯩꯗꯤ ꯃꯥꯟꯈ꯭ꯔꯦꯗ ꯃꯌꯥꯝ ꯊꯕꯛꯁꯦ ꯊꯋꯥꯏ ꯌꯥꯎꯅ ꯑꯝꯇ ꯁꯨꯕꯤꯌꯣꯀꯣ ꯄꯨꯔꯅꯤꯃꯥ ꯂꯦꯠꯁ ꯒꯣ ꯏꯇꯥꯎ ꯉꯥꯟꯕꯩ ꯃꯃꯥꯅꯤꯅꯦ ꯀꯩ ꯂꯩꯔꯒꯦ ꯏꯃꯥ? ꯂꯥꯛꯊꯧ ꯇꯥꯆꯧ ꯆꯤꯡꯈꯩ ꯅꯊꯧ ꯉꯥꯟꯕꯒꯤ ꯃꯑꯣꯡꯁꯦ ꯏꯃꯥ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯤꯁꯤꯕꯨ ꯏꯃꯥ? ꯋꯥ ꯑꯝꯇ ꯉꯥꯡꯅꯕ ꯌꯥꯗꯦ ꯊꯕꯛꯇꯨꯁꯨ ꯃꯥꯅ ꯉꯝꯗꯅ ꯑꯗꯨꯝ ꯀꯥꯗ꯭ꯔꯦ ꯏꯃꯥ ꯀꯣꯛꯁꯦ ꯌꯥꯝ ꯁꯥꯔꯤ ꯆꯤꯡꯈꯩ ꯏꯇꯥꯎꯅꯕꯨ ꯀꯔꯤ ꯍꯥꯏꯔꯤꯒꯦ ꯏꯃꯥ? ꯌꯨꯝ ꯄꯥꯟꯕꯩ ꯃꯇꯥꯡꯗꯤ ꯀꯅꯥꯝꯇꯒꯤ ꯃꯥ ꯌꯦꯡꯉꯣꯏ ꯃꯥꯏ ꯑꯄꯥꯝꯕ ꯇꯧꯅꯤ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯃꯥꯒꯤ ꯍꯥꯟꯅ ꯈꯪꯅꯔꯝꯕꯤ ꯂꯦꯛꯆꯔꯗꯨꯁꯨ ꯃꯕꯨꯛꯆꯦꯜ ꯄꯤꯛꯄꯤꯅꯦꯅ ꯊꯤꯅ ꯆꯩꯕꯤꯈ꯭ꯔꯦ ꯑꯗꯣ ꯏꯃꯥꯕꯨ ꯍꯧꯖꯤꯛ ꯀꯔꯤ ꯈꯟꯕꯤꯔꯤꯒꯦ ꯏꯃꯥ? ꯈꯪꯗ꯭ꯔꯦ ꯏꯃꯥ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ ꯏꯃꯥ ꯃꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯔꯔꯣꯏ ꯑꯩꯈꯣꯏ ꯏꯇꯥꯎꯅ ꯄꯥꯝꯃꯤꯁꯤꯅ ꯀꯔꯤ? ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ? ꯑꯣ ꯊꯥꯕꯂꯩꯗꯣ ꯃꯗꯨꯗ ꯂꯨꯞꯈ꯭ꯔꯦ ꯐꯪꯅꯕ ꯊꯤꯅꯤ ꯊꯥꯕꯂꯩꯕꯨ ꯂꯧꯅꯤ ꯁꯤꯅꯤ ꯊꯤꯕꯗꯨ ꯐꯪꯗ꯭ꯔꯒ ꯑꯗꯨꯝ ꯌꯨꯝ ꯄꯥꯜꯂꯣꯏꯌꯦ ꯑꯗꯣ ꯍꯧꯖꯤꯛꯄꯨ ꯀꯝꯗꯧꯁꯤꯒꯦ ꯏꯃꯥ? ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯇꯧꯔꯁꯅꯨ ꯏꯕꯨꯡꯉꯣ ꯊꯥꯕꯂꯩꯁꯨ ꯊꯣꯏꯅ ꯐꯠꯇꯕ ꯃꯤꯗꯤ ꯅꯠꯇꯦ ꯏꯃꯥꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯆꯥꯎ ꯑꯔꯝ ꯀꯥꯅꯤꯡꯉꯨꯕ ꯑꯍꯦꯟꯕ ꯄꯥꯝꯂꯨꯕ ꯏꯃꯥꯁꯦ ꯂꯥꯜꯂ ꯃꯥꯅꯤ ꯊꯥꯕꯂꯩꯗꯣ ꯅꯣꯏ ꯌꯥꯎꯅ ꯐꯪꯅꯕ ꯑꯝꯇ ꯊꯤꯁꯤ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯅꯇꯥꯎꯁꯦ ꯃꯊꯣꯡ ꯌꯥꯝ ꯆꯥꯔꯣꯏꯗꯧꯔꯦ ꯏꯕꯨꯡꯉꯣ ꯑꯩ ꯏꯇꯥꯎꯕꯨꯁꯨ ꯇꯥꯟꯅꯔꯒꯦ ꯀꯩꯁꯨ ꯅꯨꯡꯁꯥ ꯊꯤꯕꯤꯔꯨꯅꯨꯗ ꯏꯃꯥ ꯑꯣ ꯅꯪ ꯑꯊꯨꯕ ꯃꯇꯝꯗ ꯑꯃꯨꯛꯇꯪꯗꯤ ꯂꯥꯛꯎꯀꯣ ꯏꯃꯥ ꯊꯝꯃꯒꯦꯀꯣ ꯍꯣꯏ ꯊꯝꯕꯤꯔꯣ ꯏꯃꯥ ꯂꯥꯛꯑꯣ ꯑꯣꯐꯤꯁꯇꯅꯦ ꯆꯥ ꯊꯛꯑꯒ ꯐꯖꯅ ꯈꯟꯅꯔꯨꯁꯤ ꯂꯥꯛꯑꯣ ꯅꯠꯇ꯭ꯔꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯀꯩꯝꯇ ꯍꯩꯇꯕ ꯃꯤꯗꯧꯅ ꯀꯩꯅꯣꯕ ꯅꯪ ꯇꯧꯔꯤꯁꯦ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯉꯛꯀꯅꯣ ꯃꯤꯅꯨꯡꯁꯤ ꯂꯩꯇ ꯃꯤꯅ ꯋꯥ ꯉꯥꯡꯕ ꯑꯩ ꯇꯥꯅꯤꯡꯗꯦ ꯏꯆꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯕꯨ ꯌꯥꯏꯐꯅꯕ ꯈꯜꯂꯨꯕꯁꯦ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯇꯥꯔꯕꯅꯦ ꯀꯅꯥꯒꯤ ꯌꯥꯏꯐꯕ ꯀꯅꯥꯒꯤ ꯌꯥꯏꯐꯕꯅꯣ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯥꯡꯍꯜꯂꯒ ꯀꯔꯤꯒꯤ ꯌꯥꯏꯐꯕꯅꯣ ꯉꯥꯟꯕ ꯏꯃꯥ ꯂꯥꯜꯂꯦ 이자게 밤에되네 이만큼 타이르고 이만한 단독 기분 타블레 이거 보라 나 또 제일 샤오니 이마부 와로거니 민웅씨야 이제 루비니 해라니 아두 무엇이야 뭐 가게 되면 사가다 유해는 땀띠에 파리
ꯍꯌꯦꯡꯗꯒꯤꯗꯤꯅꯦ ꯀꯩꯊꯦꯜ ꯄꯣꯛꯐꯝꯗ ꯂꯩꯈ꯭ꯔꯒꯦꯀꯣ. ꯇꯧꯔꯦ ꯇꯧꯔꯦ. ꯅꯣꯏ ꯅꯆꯤꯟ ꯅꯎꯄꯥꯗꯤꯅꯦ ꯑꯩ ꯂꯩꯇ꯭ꯔꯒ ꯄꯦꯜꯂꯗꯧꯅꯦ. ꯑꯦ ꯑꯗꯨꯗꯤ ꯀꯅꯥ ꯍꯥꯏꯕ? ꯅꯪꯁꯨ ꯆꯞ ꯃꯥꯟꯅꯩ. ꯅꯣꯏ ꯑꯝꯇꯅꯤ. ꯅꯣꯏ ꯊꯣꯛꯄ ꯂꯧꯔꯣꯀꯣ. ꯇꯥꯆꯧ 이마 ꯆꯠꯇ꯭ꯔꯤꯉꯩꯗꯅꯦ 이반이 ꯀꯥꯏꯗ ꯆꯠꯈ꯭ꯔꯁꯤꯕ? ꯇꯥꯆꯧ ꯀꯩꯒꯤꯅꯣ ꯀꯩꯁꯨ ꯈꯪꯖꯗꯕ ꯄꯣꯠꯆꯩꯁꯤ ꯇꯩꯅꯩꯁꯤꯕꯣ? ꯕꯦꯝ, ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯅ ꯁꯥꯎꯅꯤꯡꯉꯤ. ꯇꯥꯏꯅꯐꯝ ꯈꯪꯗꯦ. ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯩ. ꯇꯥꯆꯧ ꯆꯤꯡꯈꯩꯅꯗꯤ ꯏꯅꯝꯃ ꯊꯥꯕꯜꯂꯩꯗꯣ ꯁꯣꯏꯗꯅ ꯐꯪꯅꯤ. ꯇꯥꯆꯧꯒꯤ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯐꯪꯅꯕ ꯊꯤꯅꯤ ꯍꯥꯏꯌꯦ. ꯀꯅꯥꯒꯤ ꯂꯨꯍꯣꯡꯕ? ꯀꯅꯥꯒ? ꯊꯥꯕꯜꯂꯩ ꯊꯤ ꯐꯪꯗ꯭ꯔꯤꯒꯩ ꯑꯩ ꯀꯅꯥꯝꯇꯒ ꯂꯨꯍꯣꯡꯉꯣꯏ. ꯑꯗꯣ ꯇꯥꯆꯧ ꯆꯤꯡꯈꯩꯒ ꯇꯥꯟꯅꯔꯒ ꯊꯤꯔꯨꯅꯕ ꯇꯧꯕꯅ ꯐꯠꯇ꯭ꯔꯣ ꯇꯥꯆꯧ? ꯇꯥꯟꯅꯅꯤ. ꯊꯤꯅꯤ. ꯐꯪꯅꯕ ꯊꯤꯅꯤ. 이놈아도 와칼림 누가이라고 다서 너무도 와속가는 앙제다바 높이다 떠올리자봐도 혹시디 너무 멀을 것 같죠? 이만한 비기 바빠도죠. 이놈아 타블레기 와칼다 녹전하르가 레리 하겠다죠. ꯃꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯣꯏ. ꯑꯩ ꯆꯠꯀꯦ. ꯆꯤꯡꯈꯩ ꯃꯅꯥꯛꯇ ꯆꯠꯀꯦ. 쿠라. 자 탁시. 학상 누가이다브로 쿠라. 그래서 तौदीदा ꯁꯨꯝ ꯄꯣꯊꯥꯔꯝꯕꯅꯦ. ꯀꯩꯗꯧꯔꯒꯦ ꯈꯨꯔꯥ? ꯑꯩꯒꯤꯁꯨ ꯅꯪꯒꯨꯝꯕ ꯏꯆꯥꯅꯨꯄꯤ ꯑꯃ ꯂꯩꯌꯦ. ꯅꯪꯒ ꯁꯛ ꯌꯥꯝ ꯃꯥꯟꯅꯩ. ꯕꯣꯔꯗꯤꯡꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯊꯝꯈꯤꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯦ. ꯍꯧꯖꯤꯛꯅ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯊꯕꯛ ꯑꯃ ꯇꯧꯔꯦ. ꯑꯣ ꯌꯥꯝ ꯐꯩꯌꯦ ꯈꯨꯔꯥ. ꯈꯨꯔꯥꯗꯤ ꯁꯤꯗ ꯂꯩꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯌꯨꯝꯅ ꯀꯗꯥꯏꯗꯒꯤꯅꯤ ꯈꯨꯔꯥ? ꯑꯩꯅ ꯁꯤꯗ ꯂꯩꯔꯛꯄꯁꯦ ꯊꯥ 7-9ꯃꯨꯛꯇꯤ ꯁꯨꯔ ꯃꯥꯜꯂꯦ. ꯃꯊꯣꯡ ꯆꯥꯗꯕ ꯐꯠꯈꯤꯗ꯭ꯔꯕ ꯀꯨꯀꯤꯒꯤ ꯂꯥꯟꯁꯤꯗ ꯑꯩꯈꯣꯏꯕꯨ ꯃꯩꯇꯩꯗ ꯏ ꯄꯥꯎ ꯄꯤ, ꯏꯟꯐꯣꯔꯃꯔꯅꯦ ꯍꯥꯏꯗꯨꯅ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯄꯤꯈꯤ. ꯅꯟꯗꯣꯟꯒ ꯑꯩꯈꯣꯏꯅꯤꯅ ꯄꯣꯠꯆꯩ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯜꯍꯧꯅꯕ ꯍꯣꯠꯅꯈꯤ. ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯅꯟꯗꯣꯟꯗꯣ ꯃꯩꯅꯨꯡꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯉꯝꯗꯗꯨꯅ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯦ. ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ. ꯑꯗꯣ ꯈꯨꯔꯥ ꯍꯣꯏꯒꯤ ꯌꯨꯝꯁꯤꯕꯨ ꯑꯋꯥꯡ ꯊꯪꯕ ꯆꯤꯡꯁꯤꯗ ꯀꯨꯀꯤ ꯈꯨꯟꯖꯥꯎ ꯑꯃ ꯂꯩ. ꯈꯨꯜꯗꯨꯒꯤ ꯃꯅꯥꯛꯇ ꯅꯟꯗꯣꯟ ꯑꯩꯈꯣꯏꯅꯤ ꯁꯟ 10ꯃꯨꯛ ꯂꯣꯏꯔꯒ ꯂꯩꯕꯅꯤ. ꯁꯟꯁꯤꯡꯗꯨꯁꯨ ꯂꯣꯏ ꯍꯥꯠꯇꯣꯛꯄꯤꯔꯝꯃꯅꯤ. ꯑꯣꯟꯊꯣꯛꯄꯅꯤꯗ. ꯑꯗꯣ ꯈꯨꯔꯥꯁꯤꯕꯨ ꯃꯩꯇꯩ ꯅꯠꯇꯕ꯭ꯔꯣ? ꯅꯠꯇꯦ, ꯅꯦꯄꯥꯂꯤꯅꯤ. ꯅꯦꯄꯥꯂꯤ. ꯀꯨꯏꯔꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯁꯨꯝ ꯂꯩꯔꯛꯄꯅꯤ. ꯈꯨꯔꯥ ꯑꯩꯒ ꯁꯛ ꯃꯥꯟꯅꯩ ꯍꯥꯏꯕ ꯏꯆꯥꯗꯨꯒꯤ ꯐꯣꯇꯣꯒꯗꯤ ꯂꯩꯕ꯭ꯔꯥ? ꯑꯃꯅꯤꯗꯤ ꯂꯩꯌꯦ. ꯄꯣꯠ ꯆꯩ ꯑꯌꯥꯝꯕꯗꯤ ꯌꯨꯝ ꯃꯩ ꯆꯥꯛꯄꯗ ꯂꯣꯏ ꯌꯥꯎꯈ꯭ꯔꯦ. ꯂꯩꯔꯝꯃꯣ, ꯑꯩ ꯂꯧꯊꯣꯛꯈꯤꯒꯦꯀꯣ. ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯁꯨ ꯅꯦꯄꯥꯂꯤꯅꯤ ꯍꯥꯏ. ꯃꯆꯥꯅꯨꯄꯤꯁꯨ ꯑꯩꯒ ꯁꯛ ꯆꯞ ꯃꯥꯟꯅꯩ ꯍꯥꯏ. ꯀꯝꯗꯧꯔꯤꯖꯥꯠꯅꯣ? ꯁꯦ ꯌꯦꯡꯉꯣ. ꯑꯇꯩꯗꯤ ꯌꯨꯝ ꯃꯩ ꯆꯥꯛꯄꯗ ꯂꯣꯏ ꯌꯥꯎꯈ꯭ꯔꯦ. ꯅꯪꯒ ꯆꯞ ꯃꯥꯟꯅꯕꯅꯦ. ꯃꯥꯟꯅꯗ꯭ꯔꯅꯦ? ꯌꯥꯝ ꯃꯥꯟꯅꯩ. ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯈꯨꯔꯥ? ꯁꯨꯁꯃꯤ ꯀꯧꯏ. ꯃꯃꯤꯡꯁꯨ ꯌꯥꯝ ꯐꯖꯩ. ꯃꯆꯤꯟ ꯃꯅꯥꯎꯗꯤ ꯃꯊꯟꯇꯔ ꯈꯨꯔꯥ? ꯍꯧꯖꯤꯛꯇꯤ ꯃꯊꯟꯇ ꯑꯣꯏꯔꯦ. ꯑꯁꯦꯡꯕꯒꯤꯗꯤ ꯃꯆꯦ ꯑꯃꯒ ꯐꯥꯏꯕꯣꯛꯅꯦ. ꯐꯩꯕꯣꯛ.
ꯃꯁꯤꯗꯨꯗꯤ ꯂꯩꯈꯤꯗ꯭ꯔꯕ꯭ꯔꯥ ꯈꯨꯔꯥ? ꯂꯩꯔꯝꯒꯅꯤ ꯋꯥꯔꯤꯁꯤ ꯅꯤꯡꯁꯤꯡꯉꯨꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯆꯦꯗꯨꯒꯤ ꯈꯟꯕꯗ ꯃꯃꯥꯁꯨ ꯂꯩꯅꯥ ꯑꯣꯏꯈꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯈꯨꯔꯥ? ꯃꯇꯝꯗꯣ ꯅꯟꯗꯣꯟ ꯏꯕꯥꯅꯤ ꯐꯤꯕꯝ ꯌꯥꯝ ꯆꯥꯗꯕ ꯌꯥꯝ ꯋꯥꯕ ꯃꯇꯝꯅꯤ ꯍꯣꯁꯄꯤꯇꯥꯜꯗ ꯏꯆꯥꯗꯣ ꯐꯥꯏꯕꯣꯛ ꯑꯣꯏꯅ ꯄꯣꯛꯈꯤ ꯌꯣꯛꯄꯗ ꯌꯥꯝ ꯋꯥꯔꯅꯤ ꯈꯟꯗꯅ ꯃꯆꯦꯗꯣ ꯗꯣꯛꯇꯔꯒ ꯇꯥꯟꯅꯔꯒ ꯌꯣꯟꯊꯣꯛꯈꯤ ꯄꯣꯛꯄꯗ ꯎꯈꯤꯕ ꯃꯤꯀꯨꯞꯇꯨꯗꯒꯤ 이자도 ꯑꯗꯨꯝ ꯀꯥꯏꯅꯈ꯭ꯔꯦ ꯈꯨꯔꯥ ꯑꯩ ꯅꯦꯄꯥꯂꯤ ꯃꯆꯥꯅꯤ ꯑꯩꯕꯨ ꯌꯣꯛꯄꯤꯔꯛꯈꯤꯕ ꯏꯃꯥ ꯄꯥꯕꯗꯨꯅ ꯀꯨꯏꯅ ꯑꯉꯥꯡ ꯌꯥꯎꯈꯤꯗꯕꯗꯒꯤ ꯑꯩꯕꯨ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯂꯩꯔꯒ ꯌꯣꯛꯈꯤꯕꯅꯤ ꯍꯥꯏꯌꯦ ꯑꯁꯦꯡꯕꯔꯅꯦ ꯏꯆꯥꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯤ ꯈꯨꯔꯥ ꯑꯩ ꯃꯧ ꯅꯠꯇꯦ ꯂꯩꯁꯥꯕꯤꯅꯤ ꯑꯩꯕꯨ ꯌꯣꯛꯄꯤꯔꯛꯄ ꯏꯃꯥꯗꯨꯅ ꯑꯣꯛꯇꯨꯕ ꯅꯨꯄꯥ ꯑꯃꯗ ꯄꯤꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯌꯨꯝꯗꯣ ꯊꯥꯗꯣꯛꯇꯨꯅ ꯂꯣꯟꯅ ꯆꯠꯂꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯃꯤꯔꯣꯜ ꯑꯣꯏꯅ ꯂꯩꯈꯤꯕꯅꯤ ꯈꯨꯔꯥ ꯃꯥꯅꯦ ꯅꯪ ꯑꯩꯒꯤ ꯏꯆꯥꯗꯨꯅꯦ ꯅꯪ ꯑꯩꯒꯤ ꯏꯆꯥ ꯑꯍꯟꯗꯨ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯩꯉꯣꯟꯗ ꯈꯨꯔꯥ ꯀꯧꯒꯅꯣ ꯕꯕꯥ ꯍꯥꯏꯅ ꯑꯃꯨꯛꯇ ꯀꯧꯋꯣ ꯕꯕꯥ ꯅꯃꯥꯗꯣ ꯂꯩꯔꯝꯃꯗꯤ ꯀꯌꯥꯗ ꯅꯅꯥꯎ ꯅꯨꯄꯤꯗꯣ ꯀꯧꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯅꯦꯄꯥꯜꯗ ꯆꯠꯅꯅꯕ ꯈꯟꯅꯔꯁꯤ ꯂꯝꯗꯝꯁꯦ ꯃꯅꯤꯄꯨꯔꯁꯦ ꯃꯤꯅ ꯂꯩꯒꯗꯕ ꯂꯝ ꯅꯠꯇ꯭ꯔꯦ ꯁꯥꯒꯤ ꯂꯩꯐꯝ ꯑꯣꯏꯔꯝꯃꯦ ꯕꯕꯥ ꯑꯩꯁꯨ ꯑꯗꯨꯕ ꯃꯇꯝꯗ ꯅꯦꯄꯥꯜꯗ ꯆꯠꯈꯤꯕ ꯄꯥꯝꯃꯦ